ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯅꯧꯅ ꯆꯪꯂꯛꯄ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯑꯩꯅ ꯎꯠꯆꯔꯤꯕ ꯃꯆꯜ ꯈꯔꯁꯦ ꯍꯥꯞꯆꯔꯒ ꯑꯩ ꯆꯧ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁꯤ ꯑꯣꯏꯅ ꯊꯥꯒꯠꯆꯔꯛꯀꯦ ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯅ ꯆꯧꯁꯦ ꯑꯃꯨꯛꯇ ꯑꯩ ꯐꯨꯠꯆꯔꯛꯈꯤꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯁꯤ ꯃꯌꯥꯝ ꯆꯧ ꯐꯨꯠꯂꯤꯉꯩꯁꯤꯗ ꯌꯦꯔꯨꯝꯁꯦ ꯑꯃꯨꯛꯇ ꯉꯧꯊꯣꯛꯆꯈꯤꯒꯦ ꯑꯗꯨꯒ ꯐꯨꯠꯆꯔꯛꯀꯦ ꯃꯌꯥꯝ ꯆꯧ ꯐꯨꯠꯄꯁꯨ ꯂꯣꯏꯖꯔꯦ ꯑꯗꯨꯅ ꯏꯁꯤꯡ ꯑꯏꯪꯕꯅ ꯆꯥꯝꯊꯣꯛꯆꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯤꯉꯩꯁꯤꯗ ꯑꯩꯅ ꯊꯨꯝ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯚꯦꯅꯤꯒꯔ ꯈꯔꯒ ꯍꯥꯞꯆꯤꯜꯂꯒ ꯇꯣꯠꯈꯥꯏꯖꯒꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯍꯥꯞꯆꯤꯜꯂꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯁꯥꯁꯦ ꯀꯟ ꯀꯟ ꯂꯥꯎꯅꯤ ꯑꯗꯨꯒ ꯆꯥꯕꯗꯁꯨ ꯑꯗꯨꯝ ꯍꯥꯎꯔꯅꯤ ꯑꯗꯨꯒ ꯕꯦꯔꯦ ꯕꯦꯔꯦꯁꯨ ꯄꯦꯜꯂꯔꯣꯏ ꯃꯌꯥꯝ ꯀꯟ ꯀꯟ ꯂꯥꯎꯔꯒ ꯆꯥꯕꯗꯁꯨ ꯍꯥꯎꯗꯣꯏꯅꯤ ꯃꯍꯥꯎꯁꯨ ꯂꯩꯗꯣꯏꯅꯤ ꯃꯌꯥꯝ ꯑꯗꯨꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯍꯥꯞꯆꯕꯅꯦ ꯑꯗꯨ ꯀꯣꯟꯅ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯊꯥꯎꯁꯦ ꯁꯥꯔꯦ ꯇꯤꯜꯍꯧ ꯈꯔ ꯍꯥꯞꯆꯤꯟꯖꯔꯛꯀꯦ ꯑꯗꯨꯒ ꯇꯤꯜꯍꯧꯁꯦ ꯉꯥꯏꯍꯥꯛ ꯉꯧꯖꯈꯤꯒꯦ ꯆꯅꯝ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯃꯌꯥꯝ ꯆꯅꯝ ꯈꯔꯒ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯁꯤꯡ ꯈꯔꯒ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯝꯇ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯑꯝꯇ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯃꯌꯥꯝ ꯖꯤꯔꯥ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯃꯔꯨ ꯄꯥꯎꯗꯔ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯌꯦꯟ ꯍꯥꯞꯆꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯝꯇ ꯍꯥꯞꯆꯤꯟꯖꯈꯤꯒꯦ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯊꯨꯝ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯑꯝꯇ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯃꯌꯥꯝ ꯌꯦꯟꯁꯦ ꯃꯨꯟꯖꯟꯖꯔꯛꯑꯦ ꯑꯗꯨꯅ ꯁꯣꯌꯥ ꯁꯣꯁ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯃꯌꯥꯝ ꯌꯦꯟꯁꯨ ꯐꯖꯅ ꯃꯨꯟꯖꯟꯖꯔꯦ ꯑꯗꯨꯅ ꯀꯣꯕꯤ ꯑꯩꯅ ꯁꯣꯏꯗꯣꯛꯆꯕꯁꯦ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯃꯌꯥꯝ ꯁꯤꯗꯤ ꯃꯤꯅꯤꯠ ꯑꯃꯃꯨꯛꯇ ꯉꯧꯖꯒꯦ ꯁꯨꯃꯥꯏꯅ ꯆꯧ ꯍꯧꯕꯁꯤꯗꯗꯤ ꯃꯌꯥꯝ ꯀꯣꯕꯤꯁꯦ ꯌꯥꯝ ꯃꯨꯟꯅ ꯉꯧꯊꯣꯛꯄꯁꯦ ꯍꯥꯎꯇꯦ ꯑꯗꯨꯅ ꯍꯥꯞ ꯑꯣꯏꯅ ꯈꯤꯇꯪꯗ ꯉꯧꯖꯒꯦ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯒꯖꯔꯁꯦ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯝꯇ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯍꯥꯞꯄꯒ ꯃꯔꯛꯁꯤꯗ ꯚꯦꯅꯤꯒꯔ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯃꯅꯥ ꯃꯁꯤꯡ ꯍꯥꯞꯄꯒꯤ ꯊꯨꯝ ꯈꯔꯒ ꯆꯥꯏꯁꯤꯟꯖꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯆꯧ ꯍꯥꯞꯆꯤꯟꯖꯔꯒꯦ ꯃꯌꯥꯝ ꯌꯦꯔꯨꯝ ꯍꯥꯞꯆꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩꯅ ꯆꯧ ꯍꯥꯞꯄꯒꯤ ꯑꯃꯨꯛ ꯊꯨꯝꯗꯤ ꯍꯥꯞꯆꯗ꯭ꯔꯦ ꯉꯁꯥꯏ ꯃꯃꯥꯡꯗ ꯑꯩꯅ ꯚꯦꯅꯤꯒꯔꯒ ꯊꯨꯝꯒ ꯇꯣꯠꯈꯤꯕꯗꯣ ꯑꯗꯨꯅ ꯍꯥꯞꯇꯁꯨ ꯌꯥꯔꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯁꯤ ꯑꯝꯇ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯁꯣꯌꯥ ꯁꯣꯁꯀ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯇꯣꯃꯦꯇꯣ ꯁꯣꯁꯀ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ ꯑꯝꯇ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯃꯌꯥꯝ ꯑꯩꯅ ꯆꯧꯁꯦ ꯁꯥꯡꯅ ꯑꯗꯨꯝ ꯍꯥꯞꯆꯔꯦ ꯑꯩꯅ ꯀꯛꯆꯗ꯭ꯔꯦ ꯁꯤꯅ ꯆꯥꯕꯗ ꯈꯔ ꯕꯤꯠꯁꯨ ꯂꯩ ꯍꯥꯎꯁꯨ ꯍꯥꯎꯏ ꯑꯗꯨꯅ ꯑꯩ ꯀꯛꯆꯗꯕꯅꯤ ꯁꯤ ꯑꯝꯇ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯃꯌꯥꯝ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯝꯇ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯍꯧꯕ ꯂꯣꯏꯖꯔꯦ ꯍꯥꯎꯒꯗꯕꯗꯤ ꯃꯥꯜꯂꯦ ꯃꯅꯝꯒ ꯅꯨꯡꯁꯤꯔꯒ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯃꯊꯪꯗꯁꯨ ꯑꯅꯧ ꯑꯅꯧꯕ ꯀꯌꯥ ꯊꯥꯒꯠꯆꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯅ ꯍꯥꯎꯒꯗꯕꯗꯤ ꯃꯥꯜꯂꯦ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ